Sangai Express ta mapung oiba to felai na phong ba Panchayat mikhan tawdamana lupa crore chatruk maudra rom mangkhre GP singi administrative committee semna thabak laukhale haiba aduga ponafam dana gram panchayat singi administrative committee semna ba DC sing the khangan khre haiba pawamaka registrari kuire Manipur ki local self body sing si magi matam si loigi dana mikhan pangthoktabana leibasi matam sange maramaduna koigi leiriba local body sing da grassroots level da koigi magi fanggadaba khudong saba mayam gi khudong saba si fangdana kibani adubo hairiba si miyam gi oiba local self body si gi mikhal pangtho waidan mamang yamna taksin ke busu leire marak amamu hairiba koigi mayam gi development work sing se tongna bane haidana administrative committee ma sem ga thabuk su ton kre amuk lefan gre hoji anoba lenga sina matam khragi oina amuk committee sing se sem na ba decision da khangan kre wa fam khaksi register maine yimbi be masi su sagi panchayati raj aduga ADC haiba body sing election tawdaba se masi yam chauna local sub government akai ba pot abani aduga taseng nadi panchayati raj ki pot su state government gi election adi MP gi election tawbu yaraga panchayati raj election tawbu kari gi yaroi to adu masi taseng polimoina manipulate tawbu yana na ba moi gi khuchabi semba yana na ba hana khali ba mi myam si to halaga moina anouba podama semjal laga tori ba se masi yam thina masi authoritarian oiba podamani aduna hana gi panchayati raj da khali ba mayam sing gi pen da ba rally protest delhi da mayam laktana khoi sa maksu yauroi makhoi gi pen da ba adu sagi mai function tu tawdram ni na dai panchayati raj ki central scheme gi makha da leiba podi na moi gi na pire ba sanction mayam sing che utilization certificate pidraba natragana moina first installment pida second third fourth installment si pidradi ngasai thabak tu boina utragadi paisa se la oidawni na masana mangi bani adu tanate ADC gi election sisu ayam ba sawarna mamangi ADC gi si Manipur sawarna 100 200 ki maya da crore mu piraga central government 150 crore mu piraga around 200 to 300 crore gi maya da ADC gi paisa si tawrakan tawbani sisu ADC si paisa se tawdramnina sahi mari ahum mari mamang dagi Delhi na central na pirakpa ADC ki paisa sing di pirak trena akoina ukhul salaga na report ma lawu matamda haibira iko smaina masi ADC gi election tawbam thokpani masi su hajik election tawre state government leire adoi tagdi autonomous district council gi election tawbam thoi panchayati raj gi election tawbam thoi election tawdabida anauba administrative order ama thoga amu hanagi akoi same kana gumba mokhoi khana bureaucrats singna natraga mohi khana adum passion ba taw yana na bagi mong da thamba se masi khudak ta lepaga athuba matamda mai bylaw gi matungina haibe election si tawrakanda mai even state government gi election laktingi mamang da bokta masi tawbam thoi haibe posi thamjage adu adnabadu natana sagi akoigi sumnagi temporary basis ta tawbusina masinadi kasu thudopa ahong bula oi haina adumain thamjadi